ꯆꯠꯂꯨꯒꯦ ꯍꯥꯏ ꯅꯪꯕꯨ 이제 아살보 자르게 덤니 이제 시다 그더라미고 ꯄꯣꯠ ꯑꯃ ꯂꯩꯒꯦ ꯇꯧꯔꯝꯕꯅꯤ ꯁꯤꯗ 이제기 말미티 그수 떠도 말린 참 바로 벌써 나나오 기대 야돼 뽕로이 헬로이 뽕마 해 마실래 ꯏꯅꯥꯎꯁꯤꯗꯤ ꯕꯂꯥ ꯁꯨꯃꯥꯏꯅꯒ ꯍꯦꯟ ꯄꯣꯠꯇꯦ ꯃꯥꯟꯗꯕꯩ ꯋꯥꯅꯤ ꯍꯣꯏ 이제 파자비기 민가 삭가 카가 왕가 동안 따금 떠래 다이레 했다 하해네 이제는 사비노 이제기 이자기 와판니 아두나 이제 마이미세 프리딕 랑나바 크림 남타 라루게 떠니 ꯍꯣꯏꯗ ꯅꯣꯏꯅꯅꯦ ꯈꯔ ꯈꯪꯕ ꯍꯩꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯔꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯂꯩꯔꯤꯉꯩꯀꯥꯟꯗꯨꯗꯅꯦ ꯏꯆꯦꯁꯨ ꯑꯃꯇꯪ ꯂꯩꯍꯧꯒꯦ ꯍꯌꯦꯡꯋꯥꯏ ꯐꯖꯗ꯭ꯔꯒꯁꯨ ꯅꯪꯅ ꯗꯥꯏꯇ ꯄꯨꯕ ꯌꯥꯅꯕꯅꯤꯀꯣ ꯏꯆꯦꯅ ꯍꯥꯏꯁꯦ ꯑꯗꯣ ꯊꯥꯖ ꯏꯆꯦꯒꯅꯦ ꯗꯨꯀꯥꯟꯁꯤꯗꯒꯤ ꯄꯣꯠ ꯑꯝꯇ ꯂꯩꯔꯒꯅꯦ ꯀ꯭ꯔꯤꯝꯗꯣ ꯏꯆꯦꯒ ꯄꯨꯟꯅ ꯂꯩꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ 이제 미 레이브로 ꯃꯤ ꯂꯩꯕ꯭ꯔꯣ 레이레 삭다니시 오이래 그이 레이브노 ꯑꯕꯦ ꯖꯤꯔꯨꯝ ꯂꯩꯒꯗ꯭ꯔꯣ 레이 이제 ꯍꯧꯖꯤꯛꯁꯤꯕꯨ ꯀꯌꯥ ꯍꯥꯏꯔꯤꯒꯦ 아마다 따라 싱그리니 이제 ꯍꯩꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 지름시보 따라 해봐 이제 그이노네 허지간 보시디 살가 여우래 그이노 보스마만 지디 ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯣꯠꯁꯦ ꯆꯥꯗꯕꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ ꯃꯌꯥꯝꯒꯤ ꯗꯨꯀꯥꯟꯗꯒꯤꯅꯦ ꯅꯪꯒꯤ ꯗꯨꯀꯥꯟꯗ ꯈꯦꯠ ꯍꯦꯜꯂꯤꯕꯤ ꯃꯇꯥꯡꯕꯁꯦ ꯍꯣꯏꯅꯦ ꯏꯆꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯣꯠ ꯈꯨꯇꯥꯡꯁꯤꯗꯤ ꯆꯥꯛꯀ ꯆꯥꯗꯕꯅ ꯐꯔꯕꯖꯥꯠꯅꯤ ꯏꯆꯦ ꯑꯩꯗꯤ ꯏꯟꯖꯥꯡ ꯂꯧꯔꯔꯣꯏ ꯀ꯭ꯔꯤꯝ ꯂꯧꯅꯕ ꯄꯩꯁꯥ ꯄꯨꯅꯔꯔꯣꯏꯌꯦ ꯕꯦꯃꯥ ꯊꯥꯖ ꯀ꯭ꯔꯤꯝ ꯌꯣꯟꯐꯝꯗꯨꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯕꯦꯃꯥ ꯁꯥꯎꯅꯨꯀꯣ ꯑꯁꯦ ꯐꯖꯧꯁꯨ ꯌꯥꯔꯣꯏꯗꯕ ꯁꯛꯇꯥꯁꯤꯡꯁꯤꯗ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯅꯤꯌꯦ ꯇꯨ 이제 ꯄꯪꯂꯥ ꯂꯥꯛꯇ꯭ꯔꯦ ꯑꯥꯗ ꯎꯔꯤꯕ ꯀꯣꯁꯃꯦꯇꯤꯛꯀꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯦ ꯑꯁꯤꯗꯅꯤ ꯏꯆꯦꯕꯨ ꯀꯣꯔꯤꯌꯥ ꯑꯃꯦꯔꯤꯀꯥꯒ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯑꯗꯨꯗꯐꯥꯎ ꯂꯩꯔꯔꯣꯏꯗꯕ ꯀ꯭ꯂꯤꯅꯤꯛꯅꯦ ꯌꯥꯝꯕꯨꯡ ꯗꯣꯛꯇꯔ ꯖꯦꯝꯁꯀ ꯑꯩꯈꯣꯏ ꯄꯣꯂꯤꯅꯥꯒꯅ ꯄꯨꯊꯣꯛꯄ ꯀ꯭ꯂꯤꯅꯤꯛꯅꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯣꯂꯤꯅꯥ ꯍꯥꯏꯁꯤꯕꯨ 이제 ꯃꯅꯤꯄꯨꯔꯗꯗꯤ ꯐꯥꯎꯔꯕ ꯑꯗꯨꯝ ꯃꯔꯤ ꯃꯇꯥ ꯑꯗꯨꯝ ꯑꯣꯏꯔꯦ ꯃꯨꯁꯨꯛ ꯃꯨꯔꯤꯕ ꯅꯃꯥꯏꯗꯣ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯗ꯭ꯔꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯁꯦ ꯑꯁꯦꯡꯕꯔꯣ ꯏꯆꯦ ꯑꯁꯦꯡꯕꯅꯤ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯂꯩꯍꯧꯔꯒꯦꯀꯣ ꯃꯤꯒ ꯑꯝꯇ ꯂꯩꯕꯖꯥꯠꯂꯅꯦ ꯍꯣꯏꯅꯦ ꯂꯩꯊꯝꯃꯜꯂꯤꯅꯦ ꯂꯩꯌꯦ ꯏꯆꯦ ꯑꯅꯤꯕꯨ ꯀꯔꯤ 이베마 폴리나 너트로 ꯃꯥꯅꯤ ꯏꯆꯦ 이베마 생각없이 누가에다 이제 ꯆꯪꯂꯨꯔꯁꯤ ꯐꯝꯕꯤꯌꯨ ꯂꯥꯛꯑꯣ 이제 ꯐꯝꯃꯣ 이제 아니부 ꯀꯔꯤ ꯂꯩꯔꯒꯦ ꯅꯅꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯤꯁꯤꯕꯣ 이베마디 사실 톡 파자크레다 이제 시마 ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗꯣ ꯏꯆꯦ ꯑꯅꯤꯒꯤ ꯃꯥꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯅꯪꯒ ꯇꯧꯔꯒꯀꯣ ꯑꯝꯇ ꯇꯧꯁꯤꯀꯣ ꯍꯣꯏ ꯌꯥꯏ 이제 ꯑꯗꯨꯗꯤ 이제 ꯉꯥꯛ ꯄꯤꯔꯝꯃꯣ ꯑꯩ ꯈꯨꯠꯂꯥꯏ ꯑꯝꯇ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ 이제 아니 말세 하나 아무튼 인토스 이제 이제 말세 이건 아마 파우야오죠 이제 말세 마음기 무슨 자와래 무슨 자 비자다 야로 이제 이제 뭐야 이제 이제네 마음 무슨 자와래 무슨 자 비자다 야로 이제 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 온통 누ꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯏꯆꯦꯒꯤ ꯃꯥꯏꯁꯦ ꯄꯥꯝꯃꯨꯈ꯭ꯔꯦ ꯐꯖꯒꯗꯕ ꯃꯥꯏꯁꯦ ꯊꯥꯁꯤ ꯑꯣꯏꯅꯅꯦ ꯂꯩꯔꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ 이베마 ꯀꯩ ꯇꯧꯔꯒ ꯐꯅꯤ ꯑꯗꯨꯗꯤ 이제 아니기 말세 마친작 비제다가 숭아해 야로 뚜 얘무세 이제 아니수 포토 신자 땡 파자드로 이제 비포라 이제 소말리가 오이라고 있어 신나게 해라더니 이제 크림세 샴푸ꯗꯒꯤ ꯗꯤꯇꯔꯖꯦꯟ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅꯅꯦ ꯁꯦꯝꯃꯛꯄ ꯀ꯭ꯔꯤꯝꯅꯤ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛ ꯅꯠꯇꯕ ꯑꯇꯩ ꯀ꯭ꯂꯤꯅꯤꯛꯇꯅꯦ ꯁꯄ꯭ꯂꯥꯏ ꯑꯃꯐꯥꯎ ꯇꯧꯗ꯭ꯔꯤꯕ ꯀ꯭ꯔꯤꯝꯅꯦꯃꯤ ꯏꯆꯦ ꯅꯣꯏꯕꯣ 이베마 ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯒ ꯅꯆꯦ ꯑꯅꯤꯒꯤ ꯁꯛꯁꯦ ꯐꯖꯊꯣꯛꯍꯟꯒꯅꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯔꯅꯨ 이제 ꯍꯣꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯀ꯭ꯔꯤꯝꯁꯦ ꯁꯤꯖꯤꯟꯅꯔꯒꯅꯦ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟꯗꯒꯤ ꯍꯦꯟꯅ ꯐꯖꯈꯤꯕ ꯉꯥꯛꯇꯅꯤ 이제 아니 ꯑꯩ ꯀ꯭ꯔꯤꯝꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ 이제 ꯑꯝꯇ ꯌꯦꯡꯕꯤꯌꯨ 이제 이베마 시부 ꯀꯌꯥ 하이리노 마상노 통나 파자리바 이제
ꯑꯇꯣꯞꯄꯗꯗꯤ ꯂꯨꯄꯥ 2,000-2,000ꯗ ꯌꯣꯟꯕꯅꯦ ꯏꯆꯦ ꯈꯣꯏꯗꯗꯤ ꯈ꯭ꯔꯤꯁꯃꯥꯁꯀ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯛꯄꯒꯤ ꯑꯣꯐꯔ ꯊꯥꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯦ 1,500 ꯊꯝꯕꯤꯔꯝꯃꯣ ꯏꯆे ꯀ꯭ꯔꯤꯝꯁꯦ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤꯡꯖꯃꯩꯗꯒꯤ ꯏꯗꯣꯝꯆꯥ ꯇꯥꯏꯃꯣꯅꯁꯨꯅꯦ ꯃꯥꯒꯤ ꯈꯨꯟꯗ ꯗꯤꯃꯥꯟ ꯌꯥꯝ ꯑꯣꯏ ꯍꯥꯏꯗꯨꯅꯅꯦ ꯕꯣꯔꯥ 60ꯃꯨꯛ ꯁꯤꯡꯅꯔꯒꯅꯦ ꯄꯨꯈꯤꯕꯗ ꯉꯥꯏꯔꯤ 이베마 아저씨 ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯆꯦ ꯕꯦꯃꯥ ꯁꯤꯁꯦ ꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯛꯄ ꯁꯤꯅꯤꯀꯣ ꯐꯖꯗꯕ ꯌꯥꯗꯦ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯣꯏ ꯏꯆꯦ ꯆꯠꯂꯣ ꯑꯗꯨꯗꯤ A few days later. ꯍꯣꯏ ꯃꯥ ꯂꯣꯏꯗꯅ ꯐꯖꯕꯤ ꯑꯩꯒꯤ ꯃꯥꯁꯤꯗꯤ ꯄꯨꯡꯂꯣꯏ ꯍꯦꯜꯂꯣꯏ ꯃꯗꯨꯒꯤ ꯄꯣꯂꯤꯅꯥ ꯍꯥꯏꯕ꯭ꯔꯥ ꯕꯣꯂꯤꯅꯥ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯍꯦꯛ ꯁꯤꯖꯤꯟꯅꯔꯨꯕꯗꯅꯦ ꯃꯥꯏꯁꯦ ꯁꯥꯕꯅ ꯁꯥꯔꯦ ꯃꯁꯤ ꯐꯨꯔꯤ ꯊꯣꯡꯕꯤ ꯍꯪꯉꯣꯏꯗꯒꯤ ꯁꯦꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯄꯨꯔꯨꯕ ꯂꯨꯄꯥ 1,000ꯁꯨ ꯈ꯭ꯌꯥꯎ ꯑꯩꯒꯤ ꯐꯣꯟꯇꯅ ꯀꯗꯥꯏ ꯃꯁꯤ ꯊꯥꯖ ꯐꯣꯟ ꯇꯧꯒꯦ 이베마 ꯐꯣꯟꯗ ꯄꯨꯊꯣꯔꯛꯑꯣ ꯁꯦ ꯐꯣꯟꯗꯁꯨ ꯈꯨꯊꯤꯔ ꯊꯤꯔ ꯊꯥꯖꯗꯨꯕꯨ ꯄꯤꯛ ꯂꯪꯉꯖꯥꯠꯅꯅꯦ ꯄꯥꯏꯗꯦꯅꯦ ꯇꯧꯒꯦ ꯍꯩꯃꯥ 이제 ꯐꯖꯕꯤꯅꯤꯅꯦ ꯇꯥꯟꯗꯨꯝ ꯆꯥꯔꯦ ꯍꯜꯂꯣ ꯊꯥꯖ 이제 ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯁꯤ ꯅꯪ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯕ꯭ꯔꯥ ꯊꯥꯖ ꯅꯁꯤꯒꯤ ꯃꯥꯏꯁꯦ BP ꯍꯦꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤꯍꯨꯟꯒꯁꯦ ꯗꯪ ꯆꯣꯡꯉꯦ ꯃꯥꯏꯗꯅꯦ ꯐꯨꯔꯤ ꯃꯌꯥꯝꯅ ꯊꯥꯕꯜ ꯆꯣꯡꯉꯦ ꯑꯩꯅꯅꯦ ꯃꯆꯤꯟꯖꯥꯛ ꯈꯔ ꯍꯦꯟꯅ ꯄꯤꯖꯔꯨꯔ ꯃꯥꯜꯂꯦ ꯃꯥꯏꯁꯤꯗꯁꯨꯅꯦ ꯆꯤꯡꯗꯨꯝ ꯃꯆꯥ ꯃꯌꯥꯝ ꯏꯟꯈꯠꯂꯛꯑꯦ ꯅꯥꯇꯣꯟꯁꯤꯗꯁꯨ ꯈꯤꯔ ꯆꯥꯎꯏ 이제 ꯅꯅꯥꯎꯁꯨꯅꯦ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯔꯣ ꯃꯇꯦꯛ ꯑꯃ ꯅꯝꯅꯕ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ ꯑꯁ ꯊꯃꯣꯏꯁꯦ ꯆꯥꯛꯄꯅ ꯂꯣꯏꯔꯦ 이베마 ꯅꯪꯒꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯀꯥꯏꯗꯩꯅꯣꯗ 이제 ꯊꯥꯖꯩꯒꯤ ꯂꯩꯕꯛꯁꯦ ꯊꯤ ꯑꯣꯜꯂꯦ ꯊꯤ ꯊꯃꯣꯏꯗꯅꯅꯦ ꯄ꯭ꯔꯣ ꯃꯥꯏꯗꯅꯅꯦ ꯄ꯭ꯔꯤꯛ